आकाशवाणी इम्फाल ngangom kiran pau pajari ahan badamar oiba pau Congress lusingba Adhir Ranjan Chaudhuri na hairi Manipur hojik tholi boathuk asi national security da achobu singnaba amani Lok Sabha Adhyaksa Om Birla na Manipur gi miyam da hojik lari boathuk asi loisinduna santi hanjilakna bohanabada mateng pangbiu haina appeal tawri amasung Pakistan ngarang mikhal ga mari laina rally amada bom pokhaiba gi thawrok tu miyoi nifu sire samayang khairom na soklei Congress lusingba Adhir Ranjan Chaudhuri na hairi Manipur hojik tholi boathuk asi national security da achobu singnaba amani Laibag asigi opposition party kuntaruk nu punchinduna semkiba Indian National Development and Inclusive Alliance ki MP kunmatho yauba miyoi kunmanga na saba mihut kangbu amana Manipur da laktuna hojik oriba phibam hakthengna na yangchilaba tungda ngarang Rajyapal Anusuya Uike ga unaduna Manipur da santi hanjalakna bagi matang na wari sanaki Tungda paumising unaba mada mihut kangbu asi bulusing lakiba Congress ki MP Adhir Ranjan Chaudhuri na hai wathok asi sangchata khanaduna athuwa matamda waroisina mapurakna bohana haudrabadi masina laibak asigi security da achauna khudongchada bakya makhata na thohalakpa yai mahang na hai irang asina kanglup animaki misam miyamgi punsira sauna saitheng piri mapungwena relief camp ta lairi banu pi amasung angang singna khudongchada bakya mayokna bagi sang hengelakli maramaduna athuwa matamda wathok asi loisina bohana bagi tangai phadab lai haina Sri Chaudhuri na makhata na phongdokki Imphal West amasung Imphal East Jila Singda ngase ayuk pung manga dagi namidang pung taret fawa curfew komthokli Bishnupur Chorasanpur Kangpopi amasung Kaksing Jila Singda ngase ayuk pung manga dagi namidang waram pung manga fawa curfew komthokli Thobal Jila gi oina ngase ayuk pung manga dagi namidang pung nipan fawa curfew komthokli Homputra Mari Shubha Ban Mahotsav ki saruk ama oina Moijing Playground Development Committee amasung Thobal Forest Division punna sinduna u chara sing thabagi thorma mangarang Moijing da pangthokre thormadu da saruk yaraduna Thobal gi Deputy Commissioner Ahantam Suwas na hai malem gi oina ainga sai khalda ahongmuke lakpadagi Manipur da su sabagi sang yamna hengatle masigi maru oy maram amadi umang kokthorakpa asinani maramaduna uwa ningthina thaduna mahusai khal ngaktuna thamnaba aikoi pumnamak na hotnaminaba matam oire masina miyaiba khunaina malemasida tung koina nungaina hingnabagi pambai amasu oigadoribani haina Deputy Commissioner na makhata na phongdokki Amoromda Thobal Athokpam Water Supply Sanitation and Development Association na sinduna ngarang water supply scheme asigidamak leiriba Pukri asobagi akoibada lamtu sengbagi thorma pangthokre Modhu and Sanahanbe Memorial Trust Paurabina Lamdam Adugi Lomisingda Ngarang Sarkar Lepa Mamalda Urea Har Sing Yantokre Har Yantokpagi Thormadu Imphal Iski District Administration Amasung Jila Asigi District Agriculture Officer gi makhada Trust asina sinduna pangthokki bani tabiriba pawasi Akashvani Imphal dagini Lok Sabha ke Adhyaksa Om Birla na Manipur gi miyamda hojik lairi bo wathuk asi loisinduna santi hanjalakna bohanabada mateng pangbiu haina appeal tawri awang nongpuk lamdam da lairiba samasya sing loisinduna saukhat pamadi tangdu laitaba lamdam ma ohna bohana minasi hairi Meghalaya gi Rilbong da ngarang awang nongpuk lamdam gi legislator sing oiba Commonwealth Parliamentary Association mi pham hodopagi thoramda Sri Birla na wafam asi phongdokki bani Mahangna hai saukhat thorang ki thabak sing paikhat pamatamda kaidong da su miyoibagi mamal amadi ethics ta gi na thaiduna saloida bani aikoi gi nat chanabi masung heritage sing ngak senduna thambai basi aikoi pumnumaki thaudangni Mahangna hai Bharat ki Act East Policy ki makhada lambi thongi phibam singthaningai oina semgolak lebasina lamdam masumda leiriba miyamgi punsirol amadi sel thongi phibam phagadan bada chauna mateng oiragani Education, Skill Development and Entrepreneurship Mantraloy nangarang New Delhi da tongan ba institution amasung organization kaya ga MOU samataruk sahi tauna khai New Delhi da ngarang pangthokhiba Akhil Bharatiya Shiksha Sangam lisingani kulhumdoi amasung National Education Policy gi ahum suba kuman thoramda yanasya singadu sahi tauna khibani thormada da wangam da Shiksha Mantri Dharmendra Pradhan na hai mahitam amasung industry gi marakta lairiba ahoba sing mentioneduna innovation research amasung entrepreneur gi lamsing hena sakut hanbada sahi taunariba yanasya singa sina chauna kanu piragani khongthang asina school education literacy amasung higher education gi lamda chauna ahong upar pangam nagani hainasu mantrina thajaba phongdokki
Pakistan ngarang mikhal gamari lena bu rally ma bom pokhai bagi thodokta mi ni phu sire chamayang khairom na sokle thodo adu bazar jila gi kharda Jamiat Ulema Islam Fazal bu sogot pasingna mikhal gamari lena na rally ama pangthok lingai da bom ma pokhai rakpani sol basing manungda phibam luna laiba mi kya yawu maramna asiba mi gi masing hengalakhe bi yai haina panari bom ma kamdona kari marum gi dong pokhai rakpano haiba hojik phawu gi oina chapchana khangba ngamdrei Met Office na hairi lakliba namit humni mari ni dalebak asig nongpok awang nongpok amasung mayay thang masarukta nong kana churabayay Jharkhand amasung Orissa dasu ngasi nong kana churabayay hairi nongpok thang Uttar Pradesh amasung nongpok thang Rajasthan ni mapum khar dasu ngasi paksan na nong churabayay hairi ngasi phongo pawse sing marwa pawsing na mahawjek Nongmeikapam Bedamani laire Bedamani Thagachari Kiran Ichel Express ta Manipur gi irang yengsanba laklamba MP Kumathoi Governor unaram laga Imphal thadokre Manipur da thokliba wathok asi thuna loishandrabadi security problem lakpa yai haiba Adiranjan Chowdhury gi wafamna ahanba headline tawri ITLF ki ginja fual jongi ki mathakta FIR thangatkre lupa koti ani gi defamation suit tawgadori haiba pauna pauche asigi ani suba headline tawri Sanale bakta MLA Paulian Lalna Manipur thugaina ba wangang ba leptri Union Territory ahum thoglapa matamda Manipur gi waroshan lakani haiba pauna ahan ba headline tawri Fox na sinduna nongmagi oiba People's Convention pangthokre Churachandpur Kangpokpi fawba nupi singna khongchat chatnanaba warep nakhare haiba pauna pauche asigi ani suba headline tawri Sangai Express Manipuri da Team Indiana Governor Anusriyaga unakhre Manipur gi issue national security issue ni haiba pauna ahan ba headline tawri Nongmei bom kapnaba sinba soknaba leptri mitai pangal nupi macha ama sokle kukila lohba ahum sire haiba pau amana pauche asigi ahanba lamai da fongli huyen lan pauda tera khongsangbi maning parengda kanna khut thokna khre more tamna sangsan kiba state forcing yoksinba ngamdri haiba pauna ahanba headline tawri Parliamenta opposition MP Kumathoina Manipur gi matangda pukhatkadauri Manipur gi wathok athubada santai nadrabadi leibak asida security problem thokhalakani haiba Adiranjan Chowdhury gi ofamna pauche asigi anishuba headline tawri Pongna famda opposition bloc India gi MP sing Governor Anusriya Wike ga unaram laga hankhre Manipur gi irang asi leibaki security da achoba wahang oirakli House da pukhatkani haiba Adiranjan gi wafamna ahanba headline tawri Kokomi amasung DMCC na August 3 ta Delhi da sit-in demonstration pangthokadori haiba pauna pauche asigi anchor kalam da fongli Ireibakta Manipur gi irang athubada laksan haudragadi national security da akaiba lakani haiba opposition gi wafamna headline tawri People's Chronicle da Fox na sinduna pangthokiba miyanggi mifamna August 12 da Kangpokpi amadi Churachandpur yongna miyamgi rally pangthokadori haiba pauna photo ga konana ahanba lamai da fongli Sangai Express English ta Chief Minister Biren gi makhada chathakiba eviction drive ta mitai gi yum chani ga humdra takhai ki aduga kuki gina yum yankhai mapan takhai gi haina ahanba headline tawri Imphal Free Press ta relief camp singi fibam phattaba yauri Manipur gi wathok leibak asigi security problem oirakani haiba MP Kumathoina phongdokiba wafamna ahanba headline tawri Manipur Melda opposition INDIA gi MP singna governor ga unaduna Manipur da santi hanjin hananaba taksin kibagi pauna headline tawri Ganfew Melda Nagalup singna Manipur da Goodwill Mission thagadori haiba pau amasung MP Kumathoi gi Manipur khongchat ka mari leinaba pauna headline tawduna fongli Tamenglong Times ta Manipur gi territorial integrity narco terrorism thengnaba amasung tongan balega lengak thamba yaroi haiba dabi taksinduna thangjanumita miyam gi achobo khongchat pangthokibagi pauna headline tawduna fongli Kiran Thagachari Bedamani Aroi Bedamaru pau amhanna Congress lusingba Adiranjan Chowdhury na hairi Manipur hojik tholiba wathogasi national security da so singnaba amani Lok Sabha gadaksa Om Birlana Manipur gi miyamda hojik lariba wathogasi loishinduna santi hanjalakna bohanabada mateng pangbiu haina appeal tawri amasung Pakistan ngarang mikhal gamari laina rally amada bom pokhai bagi thorokta miyoi nifu sire chamayang khairom na sokle pau loijare